मालेम की तोंगान मफम सिंगी मरुओइबा पाउ खरा अपडेट तौजरी पुतिन की जेम्स बॉन्ड अनचेपमेन की नुंसी लांगदा लेबाक निंगबा लुसिंगबा कया थुकी रिपोर्ट रशिया की प्रेसिडेंट व्लादिमीर पुतिन की जेम्स बॉन्ड गुम्बा सेक्रेट एजेंट ꯆꯥꯛꯍꯦꯟꯕꯤ अनचेपमेन की नुंसी लांगदा मालेम की लेबाक कया की मरैबाक निंगबा लुसिंगबा सिंग थुकी हाइना अनचेपमेन की पुंसी वारी बॉन्डी अनटू रशिया विथ लव हाइबा लाइरिक ता फोंक्रे हाइरी चही निफुनिथोय रोम सुरबी सेक्रेट एजेंट अनचेपमेन की पुंसी वारी की लाइरिक अदुदा महागना फोंदोकिबदा ईश्वर की थौजालदगी फजबा हक्चांग की कयातसिंग अमदी सक्तम पीबीरकबा असिगा कानबा सोइदना फंगनी हाइबा खंगी अदुमबकपु का हेना केबा अमदी सना लुपा थोइना सीद्रबसु मियांगी पुनिंग सिंगसिनफम हाइबदुदी ओइखी मालेमगी लेबा कयागी लुसिंगबा सिंगबु यामना लाइना पुनिंग हुबा ngamba हाइबदुसु ओइखी लोइनना पुंसीदा अइना कना अमतगी अयाबा लौखिबा लैते अतोपा मियोइसिंगना अइंगोंदगी ओइना अयाबा लौखिबा ngakdani इंग्लिश की लॉर्ड्स अमदी अरब की सिख फावना अइगा पुन्ना नुंगाइना लैमिननिंगबगी अनिंगबा अपांबा फोंदोरकिबसु लैखी हाइरी पनबा याबदी रशिया की सेक्रेट एजेंट अनचेपमेन ब्रिटिश नुपा अमदा लुहोंखी ब्रिटिश नुपा अदुगा काइनरबा मतुंगदा सेक्रेट एजेंट अमा ओइना थबक तौबा हौरकी मार्क 1994 की फेब्रुवारी 12 रशिया की बोल्ग्रोगेट हाइबा मफम अमदा पोखी महाक फैशन शो कयादसु सरुक याखिबी मॉडल अमनी अनचेपमेन रशिया की सेक्रेट एजेंट अमा ओइना थबक तौरिङैदा रशिया गवर्नमेंट की ओइबा अरोन अथुकी थबक थौरम कया पांगथोक्तुना मरुओइबा इन्फॉर्मेशन कया पीबा ngamखी अदुबु महाक 2010 की जून 23 न्यूयॉर्क फाखी अदुबु मतम खर की तुंगदा जेलदा लैरिबा मियोइसिंगा ओंथोकनादुना रशियादा पुरकी मालेमगी लुसिंगबा कयाबु हुमदुना पुबा ngambi साखेनबी सेक्रेट एजेंट अनचेपमेन की पुंसीवारी की लैमाई चामरी हुंफुमाथोय रोम पानबा लाइरिक अदुदा महाकी पुंसीदा थेंगनखिबा अवा नुंगाई अमदी अंगकपा थौदोक वाथोक कयागी मतांगदा यामना मयेक सेंगना इरी लाइरिक असिदा महाकी ओइबा लानाई की पुंसी वारी की मतंगदसु तांकक कयादा यावरी लोइनना मालेमगी मियोइ कयागा महाका लैनखिबा मरीसिंगी मतंगदसु पल्ली महाक अमुक हन्ना ब्रिटेनदा लाकपा पामलबसु गवर्नमेंटना यादबदगी रशियादा अदुमक लैरी मकाताबा पाउदा पृथ्वी की लैसा चादा 83 कंख्रे रिपोर्ट चही 30 रोम असिगी मनुंगदा पृथ्वी की लैसा चादा 83 रोम पुंकंग कंख्रे हाइना यूएन की रिपोर्ट अमना फोंदोरकली मसिना मरम ओइरगा मालेमदा इसिंगी अवाबा खमथेंगना मायोकनरगनी पृथ्वी की लैसा कंसिलकपा असिदगी मालेमदा थोखनिंगदबा अवाबा थौदोक कया थोलकदौरी इकंग थोपा लेबाकसिंगदा पुन्ना मियोइ बिलियन 2.3 रोम अचौबा अवाबा कया चाउना मायोकनरी हाइरी मखा तारकपा अतोपा पाउदा फिलीपींसदा मियोइ लिसिंग 43 रोम अवाबा ताख्रे फिलीपींस दा लैबा अचौबा मैगी सिंग अमा पोखाइरकपदगी मियोइ लिसिंग 43 रोम अवाबा नंगबदगी साफगदबा मफमसिंगदा थंगदोक्तुना थमख्रे मैगी सिंग अदुदगी मैरिक यावबा उफुल अमदी मैखुसिंग पाकसन्ना संदोरकपदगी लेबाक असिगी फ्लाइट सर्विस थिंजिंग्रे फिलीपींस की गवर्नमेंटना मैगी सिंग पोखाइरकपा अदुदा हु सेनबा गैस सिंगसु पाइथोरकपरा हाइबसु यामना कोपना थिजिन हुमजिनबगी थबकसिंगसु पाइखटख्रे हाइरी मखा तारकपदा ब्रिटेन अमदी जर्मनीदा सीरिया मचासिंग संजफम लौबा यारोइ हाइख्रे रिपोर्ट लोगी वांगमुदा माइग्रेंट अमदी रिफ्यूजी कया संगसिंदुना लैरकपदगी अवाब नंगलबा अमेरिकाबु ओइरक्तनबा लोकटपा थौरंग ओइना जर्मनी अमदी ब्रिटेनना सीरिया मचासिंग संजफम लौदुना लैबा यारोइ हाइख्रे पनबा याबदी ISTS रेबेल ग्रुपना सीरिया खुदुम चनखिबदगी लेबाक असिदा लैरिबा मिचम मियाम कया लेबाक थादोक्तुना चेनखिबनी लेफम लैतबा मरमना सीरियागा नगनबा लेबाकसिंगदा चंगजपम पिबिनबा हाइजरखिबनी अफगानिस्तान कोंगो लैटिन अमेरिका कैरिबियाई म्यांमार सोमालिया सुदान सीरिया अमदी यूक्रेन चिंगबा लेबाकसिंगी मियोइ कया लांजेनदुना हिंगली हाइरी मखा तारकपा पाउदा रशिया की अनौबा स्पेस वेपन लम अमदा हेक्ता लांदारकपा याई पुंग अनि खुदिंगी पृथ्वी की अकोइबदा कोइना पाइदुना लैरिबा रशिया की कोस्मोस 2553 सैटेलाइट स्पेस वेपन मालेम की लेबाक अमदा हेक्ता लांदारकपा याई हाइना अमेरिका की ऑफिशियल सिंगना फोंदोरकली रशिया की कोस्मोस
𝗬𝗨𝗪𝗪 ꯍꯥꯏꯔꯤꯕ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯃꯗ ꯍꯦꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯟꯗꯥꯕ ꯉꯝꯕꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯀꯌꯥ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯋꯥꯔꯜꯗ ꯋꯥꯔ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯃꯦꯔꯤꯀꯥꯅ ꯔꯁꯤꯌꯥꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ꯫ ꯁꯤꯔꯤꯌꯥꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯇꯨꯈꯤꯕꯗꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯕ ꯒꯨꯝꯂꯕ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯂꯦꯞꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯒꯗꯧꯔꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯇꯧꯅꯗꯨꯅ ꯂꯦꯞꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯐ꯭ꯔꯥꯟꯁꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣ, ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯒꯗꯧꯔꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯂꯥꯜ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯌꯨꯀ꯭ꯔꯦꯟꯅ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯃꯤꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯤꯔꯤꯌꯥꯒꯤ ꯖꯦꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ISDSꯅ ꯃꯅꯤꯡ ꯇꯝꯍꯟꯈ꯭ꯔꯦ꯫ ꯆꯍꯤ 54ꯒꯤ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯇꯨꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯔꯤꯌꯥꯒꯤ ꯖꯦꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ISDSꯅ ꯃꯅꯤꯡ ꯇꯝꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕꯗꯒꯤ ꯁꯤꯕ ꯉꯥꯏꯗꯨꯅ ꯖꯦꯜꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯡ ꯇꯝꯍꯟꯈ꯭ꯔꯦ꯫ ꯑꯁꯗꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯗꯨꯅ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥ ISDSꯅ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯗ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯤꯔꯤꯌꯥꯒꯤ ꯖꯦꯜꯁꯤꯡꯗ ꯑꯁꯗꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯠ ꯅꯩꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯍꯥꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯖꯔꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯁꯤꯔꯤꯌꯥꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯒꯖꯥ ꯑꯃꯗꯤ ꯂꯦꯕꯥꯅꯟꯗ ꯂꯥꯟꯗꯥꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ 250 ꯔꯣꯝꯗ ꯄꯥꯛ ꯁꯟꯅ ꯑꯃꯨꯛꯇ ꯂꯥꯟꯗꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯒꯤ ꯀꯣꯅꯨꯡ ꯗꯃꯦꯁ꯭ꯀꯀꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 12 ꯋꯥꯠꯂꯤꯕ ꯃꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯔꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖ ꯑꯃꯗꯤ ꯑꯁꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯃꯤꯀꯦꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯁꯤꯔꯤꯌꯥꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯦꯔꯤꯀꯥꯅꯁꯨ ꯁꯤꯔꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯜꯖꯦꯔꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯔꯤꯌꯥꯒꯤ ꯂꯝꯗ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯆꯪꯁꯤꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯁꯥꯗꯨꯅ ꯊꯝꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯞꯈꯥꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯔꯤꯌꯥꯒꯤ ꯀꯣꯅꯨꯡ ꯗꯃꯦꯁ꯭ꯛ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯏꯖꯔꯦꯜꯅ ꯁꯤꯔꯤꯌꯥꯗ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤ ꯁꯤꯔꯤꯌꯥꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕ ISDSꯅꯆꯤꯡꯕ ꯔꯦꯕꯦꯜꯁꯤꯡꯅ ꯃꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯉꯝꯗꯅꯕ ꯑꯃꯗꯤ ꯑꯁꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯂꯥꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯆꯠꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ISDS ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅ ꯁꯤꯔꯤꯌꯥꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯒꯖꯥꯗ ꯖꯔꯅꯦꯂꯤꯁ 139 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯍꯃꯥꯁ ꯑꯃꯗꯤ ꯏꯖꯔꯦꯜꯒ ꯒꯖꯥꯗ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯂꯥꯜ ꯑꯁꯤꯗ IDFꯅ ꯒꯖꯥꯗ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯖꯔꯅꯦꯂꯤꯁ 139 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯖꯔꯅꯦꯂꯤꯁꯁꯤꯡ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯆꯍꯤ ꯑꯁꯤꯗ ꯖꯔꯅꯦꯂꯤꯁ 103 ꯔꯣꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯅ 128 ꯔꯣꯝ ꯁꯤꯈꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯖꯔꯅꯦꯂꯤꯁꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯁꯤꯌꯥꯒꯤ ꯀꯦꯝꯞ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯤꯔꯤꯌꯥꯗ ISDS ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒ ꯂꯣꯏꯅꯅ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯒꯚꯔꯟꯃꯦꯟꯠ ꯇꯨꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯏꯌꯔ ꯕꯦꯖꯁꯤꯡ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ
khudum channaba honari haina phongdoknarakli panba yabadi hauzik SDS amadi atopa rebel group singi militant sing Russia gi air base sing amadi military camp ki maikei tamna changsinnaba hokre haina report asuna makhatana hairi atopa pau amada Indonesia gi landslide ta tara sikre kaya amana thiba khangdana leiri Indonesia da thokliba ichau amadi landslide ki thokdokta hauzik phawbagi oina miyoi tara rom sikre aduga miyoi kaya amana thiba khangdana leiri haina pongdokrakli Indonesia da hauzik thokliba ichau amadi landslide ki thokdok asida yamdrabada khul samaga humbudrani thoi rom awaba chauna mayoknari miyoi lising ahum rom na saphagadaba maphamsingda thangdokna duna thamkre loinana ichau asida lebak asigi thong 38 lambi 34 amadi lam hacker samanga 38 rom agriculture ki lamsing paksanna mangan takhankre haidi mi kanbagi thabak chathariba rescue workers singna asiba hakchang tara adu phangba ngamlakibani miyoi sing adugi manungda nupi angang kayasu yauri island kayana pullaga semba Indonesia gi mafam kayada mamang thadasu ichau thokiba thokdok aduda yamdrabada miyoi 18 rom siki hauzik lebak asida lepa leitana nong chubana maram oiraga ichau amadi landslide thokpugi chang asi hengalakpa yana leiri hainasu phongdoragli